Apun ba India masakan na bukan dapat sa puhudang loki ba India ahan Deputy Prime Minister Sardar Vallabhbhai Patel gi mapokumon ga mari lain na pangthok pa National Unity gi thoram Manipur su state ki thak pangthok re ahan Manipur Rifles Parade Ground na pangthok ki thoram atu sarung yaki pa Forest and Environment Minister Thongam Biswajina Manipur khunda minari ba furup kanglup sing na masa ko waklo na mang tharag thabak topi muhutta matoi na Manipur pun ka saktam ngana na bukan minister ay apil tawki thoram atu da Minister Biswajina makhatara na ngasilay baksin batuna pangthok li National Unity Day gi thoram India gi oina marui banamit amani Sardar Vallabhbhai Patel na Princely Independent State songa humpuni thoi ba pun India masengat pada yawan bakam kibaki dabak mahakpo Iron Man of India hai na sukhang dari bani India na ngasi mapangal kan balai ba mo bakam lipasi lusing basina lorong kiba thaudang aduna ni hai na singthaki Manipur da khunda minari ba furup kanglup khuding mang na su Manipur ki puari ningthi na khangmina dona chawkhat pa lamdam ma oina na ba mahusagum amaga sana suina na labina na bahona minasi hai na minister na pausial ke tharamadu da minister Biswajina lusing dona laiba ka sigapun gi saktam ngangmina na ba saru yaki ba miam puna wasak lomina ke National Unity Day ki tharamadu da 3rd IRB ki commandant Sarangthem Hemantana command tawa BSF CRPF combined Manipur Rifles Combined IRB, Civil Police, NCC, with the band platoon yawa contingent tara mga na mass pass at kay. Taramuto the Minister amadi MLA Singh, Raya Sabha MP Lese Masanasawa, Civil Amasong Police Kimakotang official kaya na sarugya kay. Manipur asi akhoi Maharaja ki matamdagi do mirol ke age sahi lising cha ke age mamangdagi kamaine leminar ki akhoi na tau ki struggle nupi oiba samaj na thena ki ba ko struggle ngasi phawda akhoi gi leriba saktam se ka hendana akhoi ipai puna thumam bai bse ngasi ke akhoi Manipur da leminari ba akhoi gi khunda minari ba purup khudimengna makhi ki wakhal je ningsing ba darkar oi do lolo na hare wakhalon se akhoi thakka ningsing banatana ai gi purup ta horok leba ai gi generation da hangal le har ka da akhoi gi history akhoi gi culture akhoi gi Tuan lain apa ngatani masih pun nama preserve tahu mina baat apa masih nak wakalon, mana aku isi Manipuri, amagi Bharat tertil laba, kau miang ngatani.